Good morning, Mayam Kurumjari, Norris Window TV, na Yukuding Santoksari, News Analysis Program that THOKCHOM and Amiam Butaram Nosari, Nasi Manipur Funari, but one pauses in the Oriba, Muru pausing Krakana with the Mikogi studio da, linking the Lebedemian to do it on Sakanaraba, Minguna Panjarabada Oza, Dr. YENGKOKPAM, DHAKESHWOR, author and columnist was Austaram Nosari. Uzi Manipura, Nasi, Funari pauses in the Oriba, Muru pausing, Hanbur, Tambit and Zadolozage, Krisan Raibakta. Fazit na hori basing tatok na dre lekunsu puthokpa ngamdre hinglibra haibasu khangba ngamdre highway thinglaga khongjang sangsin kre UNC na thakiba matam ngasi numdang wairam phawba sangdokre koi thadrok triba sing thangja phawbadi thadorok furup amana wakat bifam aduga furup amana wakat khongchat chatki atopa paw amada CM na National Sport University ki fibam yengsin kre aduga Lomi Singna Lofum da Harkai Henasi Nabagi Hinabi Tadoksi Director, the Bizoina Tamki Wafam Mangani Manunda Sangdorakadavani, Kokomi, Aduga Kukinar Kotero Sing Mutasi Herikon Ibn Singbang Sigi Tonganton, Pau, Sing Sidiauri Aduga, Census to the Saru Yadava Sing, Sirak Pigatori Amadi, Edisigi Mikal Pantuna Bakana Crabana Sing Batongan, Pausing Yauri Abataro. Ahan begun laxaning a Sigui. Using Manipur lady, Pium Siga, Irang Sigi Lushin Magi, Tankak Amar Lakadra and Miana Panari Seraxida, Hena Sautopiaba, Monta, weirdly film Siga Marilena, cooking Nagam Sun cookie Murakta Mushing Pado Pazinto, Wipo, Duni, Zuzik, Morwena, Nagagi Mio Taruk, Uzik Tibo Kangri, Tado Pusu, Tadorokri, Habaduga cookie in a Mutara Marimu, Nagasin Fazendun lady, Sigma Fado Pazinto, Noraga lady, a film Sigi Yang Sigi, Mushing Dunakamai Hinglamgani Aduga. Sidibra Hindu Sukambangam driving sing Paul Yori. Come on, way we pose it. Han Makta notice window television ge ayuki news analysis mayang tawi punang puikunana kurumjari. Tauri batok se hoigi mipung kudi makta noaita bapawan batok singne na koi limba common perception amadagi common perspective amadagi loine thamne. Masi aigi meyeng dadi taseng na thuiba thodok sing sibu silangba aduga masi leriba hairi basi sumna karigumba iho sing ase akoina temporary oiba natra karigumba sentiment kharagi emotion kharagi tawboi taragadi kasu sangna saninga gi maramanta leitaba iho nga akana complete ngaktane boko masi thawoina planning tawba magi institutionalized oina planning tawba masi thawoina khangba group Sing Muising, Hariba, Lengaki, Kari, Marxida, Modi Kanga, Nebulina, Aquina Toy Posi, she walks at Hagini, Sibokti plant of Hini, Sibok, the Loing Kanga Nebuko, Kanga of Suero, Madame Disi, Masi Yamna institutionalized with Satava, Adu Makalgi, Toyna Samgapa, Adu Makani Port Amane, Hibuse, Toribu Todo Sing Aqua make Sing Adum Kanga Mebuko. Aduna Lady Baport Mayam Sing Sida, Mark Asida, Toribu Poti Kanan, have Masi design Toroga Masi Tamiba Mayam Sing Adudi, Moigi Wakan Sing Asina Mayak Sing Asilo Shell again, Kamikuta, Hibam Sing up the Leroy. Pabra, Punbra, Capra, Hatpra, Aduna Tonga, Wamani, at Amata Leroy. Sidi Tawina, we planning Toroga. Lady Baport Mayam Sing as a mission Namagi don't set up a port Amanina, Masia Dum Amanatraga Amada, Adum Magi explosion to Nebuko, Adum Pokara can explode to Nebuko, Aduna Masia Hukashunani I wait Lady Baport Mayam Sing, Tador Pusuai, Tador to Pusuai, Hatoki Pusuai, Amato Madam the Hive of Masi planning on Makada, Monica Maka, Lagadum to Portina, Adugi, Manum to the design, Adum to labor port Nebuko, Adu Lady Bamui, as a Quena Mokoshi. Human silloina sijina ningde miyoibani loina mokoi hingbagi hak society sida enjoy tawgi right loina mak leiri banebako aduna mayam sing asi jam thuna thadok piro aduga leiba mayam sing asi akoi magi position sing adu karino haibadu akoina hetamak hujik akoina haiba ngamde aduna tawudabu akoi gi yamna humble appeal haigadra suggestion haigadra Aduri Pazel Laga, Losal Laga, Tami, missing a say, Makogi, clear cut Mapum Mama, Moisiri Harasu, Sidri Harasu, Hingas Mokogi, clear cut information Ama, Mailena, Punamanga Masi, Tamnava, Panganava, Yam Tuna, Honahan view, Aduga, Tandu Latadri, Punamaxia, Masi, Wakan, Potanava, Masi, Loinamak, Masi,
chinda haidokna ba yadabagi wani aduga leiriba pot myam singsi kanana tawnabunu haibu singse mibu loibu thamoi da pungda khangnaba wani maram aduna tawriba pot myam sing asi phatte masigi leiriba sanariba lila sing asina masida onjel agadi ko aduna hena film solok pa yai ko hena natija da bi yai maram asina leiriba myam puna maksina masida lila yauri myam puna maksina masigi game ji lotion biro aduga masi yam thuna masi ekhoida ing tapa tangdu leita ba phiwa ma khoi purokna ba myam puna honari ba aside da khoi kumang section ba hona mina se jene swai thamse ningi yam mo ju khata ba laksani sine khoi gi honorable chief minister da khoi gi national sport university yengsin khre khoi gi han ba modina lengak pairak pa gi numit chamni gi manung da tawgada ba thok sing gi akhit ka da thok sing law thok pudi aur ki ba manipur si india gi onadi khoi gi sports ki power house ni hai ba gi khudol da pirak ki ba du gumba sport university semgo sakali ba sing yengsin khongset umsat khrai ba tare ba hari ba khoi gi sim local khongthang si khamai yengbe masidi lenga amagi ta bom tok pa mai nomenclature haiduni da like central university manipur le lenga central university sport national university hai ta ga su manipur state le mai responsibility khar le ko masjid tawri ba churi ba agency khangde ama khangde le mai loi khoi gi manipur gi miang mai le na ba ngak tani ri maru en masi khudong cha phangduri si manipur gi people na ayam bane ko sa thabak employment oiro adagi student oiro any from amada kaida digi magi infrastructure mayam singa du masigi benefit chanabagi kari gi amagi lawo mayam singa sida maximum benefit phangdui si manipur ni na manipur state ki minister is very highly responsible ko aduna maram workana mana magi posi magi matam sigi manung da loisel hanung na bahai tare ko na traga lenga action lengi manung da loisena bagi da mak ta moi akano me yang chang laga sanction ba oiram gani haina adum thamjage masi mai gi nomenclature ni mai tawhum thopo poni ado hena thuna yangjenna ohen bai si khoi punna mona pam nei dana ko tam sange dana ko sigi posi khitang khare hena spd yana to honna ba masu masi thawa yaw sana bagi mi su oibani na ko armai tawna tawbo ngani na ai thamjage yam je jang yamna miyamna census tawba yaroi nrc tawdring da census tawbi ga nu haiba leading ai jerak sida ikoi census tawda saruk yadaba sing haibati census tawba lakpa matamda corporation p daba mioi singda fine thihan na singba yai haibana singba official singna phondok wafum leira haiba tarauja hariba ikoi miyam manipur miyam nu pamliba hauji manipur da nrc tawdana census tawbi ga nu hairing ai jerak sida census tawda corporation p dragadi tandi phangba yai haibana singba wafum thoi kamai yengbe huji ori film siga miyam nu pambe siga madu ain gi aduna ain gi wani ko ain nama haiba sidi moina haido ain gi lon ne bo yauk traga serak pi bi yai haibai wane bo aduna moi ain gi wani moi ga tawhom thokom tawjabani madu akhoina kashu kanna kena tawningai leite aduga census ama tawba tawdaba haiba si NRC census ki hoji contradiction ani thole dana NRC tawgadamni haiba sida karamba phase tawdoino NRC si karawai district tawdoino haiba ni sing pot mayam thola ga leiba confusing state am leibani potni na adigi census yaudra delimitation tawba yaroi da bokolo da the problem mayam tholakpa mayam sing ase masigi pot mayam sing lakpo khopa kaidoba si da moi government gi moi lokhom thokpa thaba ma lokhalakpani akhoi gi level degi akhoi gi paim podu kamai thena ga degi de akhoi na akhoi gi oba tongan me strategy mo khosa ga da ni ma lengak si akhoi gi oba miyam na semba lengak ni na ko aduna akhoi miyam sina kari haina warep loroga karamba agenda karama khunging chengcheng gadage kamai to gadage haibu de khoina hosia ta haibu da senior na maran masida da leiriba stakeholder mayam leiribu ko adu mayam su kari step locally kamai to ye da khoi matam gi yeng bata bani sigi posi yam hoje jam khata bu laksani sin huju national highway 2 da khogi gari mayam ma pallaga khogi kuki inpi ne ko khipa total shutdown sin mara mora kanda khogi gari chohum hena khogi mi passenger puboda natana khogi posai puba truck chamarom ga passenger pubu gari singa tanai gari singkhar yauraga punamak si pallaga leiri haiba taroja oirei film sida ikoi driver singna thengnari ba aduga masida leiri passenger singna ikoi posai nong da sin da ba yada posai sing phanglakta film phobo leirakpa numit marini hena pallaga leirakpa film sukyam war matam sida hoji phoba driver sing sin thengnari awab sing yang kan dang asigi koi kasmai panduna leiri ba aduga manipur lengakna makhoida miyeng changhaning bi wafum si phodo le haiba taroja kamai yengbe masih namna pugadam ne sika kamaina lenga ama pandra ga samana rena si lenga leita ba haibu ne bele ba posidi aina shutdown tawninge tawba tawringe adu tawara tane se highway bu ne se highway bu group khara ka kina traga miyo khara ki marallo
masidi miyam punama ki lambi thing bai busidi maha kano ki masak ne boko adana sigi posimi ki lifeline ori ba sali bo kholi miyam ju ai khun phau ai ge ning ma apa mam leite na thing khole hai ba taragadi masigi wakhalon sidi ma anyhow government na masi magi leriba machinery miyam sing force miyam sing sinaraga masi nampuda puno honaga da mina tragadi karai digi mi cha da shi pata bana tro asidagi amukshu sidagi kari irang horokane ai jo haini ai ngamde ba sum multiple growth or anebo ko si di chain reaction thola anebo ko si miyam sing asi government matam chana initiative lokala kanda masi by any means toraga masi gi posi khoi yam thuna na tawno honaga da natragadi yam phium tar oi masigi posi yam ngai je makha ta abdul laksani sine khoi matam kuina khoi local body election sing tawdana hujiksu administrative committee sing semduna khoi miyam gi hak namsil laga lai haibagi miyam pena da bale ringai marak sira khoi adc gi mikal matam sang tawdana lakpadu tawnon mikal pangthona nawi matang da khoi deputy cm nemsa ki gen amadi kuki fruit ke mele sing yauraga khana naina khiba paw amasu yaure ba tare lokalai khongthang si do kama yembe akhoi na democracy haidana sanabi ama khoi sida leirabani na ko democracy da di akhoi ki magi mandate people ki mandate si matam ni lo bai jam tangai pade in different levels and different organs ta ko aduna adugi parliament aduga high basing masi akhoi na pangthok pa ngamdragadi magi democratic failure du ne bugo lakade pose aduna masi akhoi system ju thaje yen linkali ba kambu system du fail we hai taragadi madu akhoi another system amada akhoi henover taw bani nadra aduna democracy si hingan ge hai taragadi masi tangai phatana tawdu yada film ni aduna masi yam thuna masi covid ki matam de ye thoki buduna hoji bokta dum masi ki poisarang naraga aduni ga adani ga toroga irang la e ama toroga panchayat adc adu da mayam tawbangam dana leiri ba pot ama se masi tawbangam agadi yamna farakani na khali tawum su topo poni adu hona view adu masi de yakhairak pa thingkairak pa yaroi da puna maksya state na magi ariba sakti pangal sinaraga election si masi pangthona ba hona view ai nei smaina thamjege masi no ji uja ki hoji manipur tongan furup mayam ama kogi naga haiba umbrella sigi makhada amadi kuki haiba umbrella sigi makhada tongan ba furup masa mayam hama yauri sigi manung da khogi kuki fruit ki manung salli haina leram bai khogi thadau di tongan ba furup ni kuki na traga kuki political organization ga mari lena de haina thadau np manipur na phongdo le ha tare hari wafam chi kamai yembe masi ni hojik manipur da thoiba khogi irangi horokpham haib tare ko khogi akhoi da pot se maitei haro ko maitei si akhoi na ethnic oina community ona polarize tawradi akhoi si yara roe ko ado kuki si ethnic oina community ona polarize tawradi yara roi naga su na sidi magi political umbrella amane ba maitei su magi maitei haiba tam se masi it is not ethnic, it is not a community, it is a polity ne ko magi in larger context adi ko masi polity ni aduga masi khoigi kingdom ama ne ko le masi da different types of tribes, different types of kind of am fusion tar yaw khrabane ba sigi poside ko masi gi pot me am sing sima ko understand to bom sangi mar masi na hayu me am sing ase ai koi kamaina masi akhoi balance ama tawsi ge hai taragadi sigi leriba magi polity leriba magi leriba keno me am sing ase masi polarize tawna leragadi akhoi ji punbam ti ha roi ba ar kamaina masi balance tawgadage du di akhoi punjai ba me am sing masi puthoga se karawai da compromise tawduno leriba me am sing si kaino haiba akhoi gi leriba polity si du hongba yai dana ko kamai hongadage kari sense to hongadage haibana singba kadau yang tanadragadi ai gi leriba ina semgaliba polity duna supremacy tanadana sum leitargadi adu degi de khoi di irang sidi ya roi ko masi ethnic polarization gi issue ma lakadau re ko aduna pot singa si karamai dano haibana singba po myam si khoi nainara kan si de khoi masi matam chana to bu sumi na tragadi mairo sum henjeng khragadi leiba irang sina khoi leiba si de da tangdu lekta pho prokani haibadi aidi thajide hena wakhala kan na kali adana masigi ahuba se masi khudong chaba lauraga ne ba khoigi masi bu pairaga sanari ba kambu singa sina hana haliba suna haliba kaidori myam sigi masi da mai hejela ga ne ba tawi myam singa se ana masi gi myam singa se khoi understand to winum sangi maramaduna leriba any leriba group myam punamuk se masi wakhan tanan da khoi kamai to godab no haibu to khoi
close door da boiro ade amada boiro fazana akhoi karino hana khanadragadi posi akhoi balance toroga chatragadi yaroi aduna masi polarization gi issue thadok na chume thadok tragadi upai leroi ba posi adum phiom dun lurakane ba ai sumaina jab makha tado laksani hujik manipur da ikhoi gi har kai hena hapagi koi hujik chokholak gi matungina lomi sing na su ikhoi gi tilar idak na singba tongan ba fertilizer sing sinaba aduga असीना हक्सांग सोकनियाय ओइबसिंग हेनगलक हाइबगी मियाम नंगनरिङै सेरकसिदा लौमिसिंग लफमदा हार का हेना सिनबगी हैनबी थादोक्सि हैना खकी डायरेक्टर एग्रीकल्चर डिपार्टमेंट के डायरेक्टर ना फोंदोली हाबा तारे हारि पाउसिदो जे कमाय येंबे मसी मंगांगसा हारसु मोइना दुम येली हारसु मोइना दुम कारबा तवी अमसु तवी तौगुमसे सु दुम हाय याम लुरी दे खोइदा मतम गी थेंगनरिबा अवाबसिंग असे खुद की सोल्व तब पाबनी को अखोद प्रोसेस तौदना लेबाक से खर कोलाउ खोर हार खर हापग हेत यारे हैबगी भाव तुर सखरबनीना कोई प्रोसेस याउदना तब थब असिदि क्याम कुइनदि चथब यागनी को तसेंबगी अखोई लेबाक लेहाउसी सेंबगी मागी मानुसाद फौगदब इसिंगद लेगद मतम से माय मतम चाना तौरदि थोदोना कैसु हार नुंसे हामनिंगागी मरम थोदोंग लेतबनेबको मरमदि अखोइना पांबीगी कनोदा याउरिबा पोसी मसिनजाक सुंबा ngambagi magi leriba क्लोरोफिन की करी की अदुगी मैम याउरिदना को माय नेचर की मसिनजाक लौबा ngamna bu khona मैम सिंग से ओनली थिंग खोइना सनलाइट अदुगा एयर अदुगा ngasai magi कनोसे सनलाइट ने अदुगा एयर ने अदुगा वाटर ने ahum sidagi leriba pambi jiba punamasi ki masinjak se magi in 60% di masidagi akoina phangma ngambane natural wena akoina kano da direct wena ro da depend tawriba mi bana sabada ora su sinjak da depend tawriba aduga pambi na pam haubuda lebak da my soil depend tawristi only 40% ga taneba mi bana su sabada gi phangiba magi in darka leba energy 40% ga taneba ko depend tawrise aduna neba obesity gi issue ga laiba henja sambagi ko akoi gi darka leba energy phangnaba gi damakta akoina air ne water ne sunlight gi 60% amadi akoi da dum consume tawjira leba phangjira leba poneba same thing pambi da su adune ko koi biology tamok kan amaka pambi na kamaina photosynthesis ki matungi na masinjak sungi ku mayami tamna re dana ko asigi mayam thing ase khoi leina scientist sing sin leina henna darka leba mayam sing adu madu henna consume taw yana buginta henna productivity issue ani lei ko amana khoi har mayam sing ji haptana ama tawdana khoi natural process leiraga mai athokpa khara taktana leiba leiba miyoba natraga miyoba da nataba athopa lengli pangliba khoi darka sinjak depend taw mayam sing ase masigi sabu ko na da issue ma lei aduna maram rakanda khoi fertilize torokana fertilizer sing ase hapa kan si da khoi immediate cause adu fulfill tawna bagi damukta har si na bani haiba argument am su leidana ko adugi por myam sing du adu di akhoina isa na madu warep lojaba tare natra natraga di dum akhoi consequence thenna ba tabani ai cancer nare accept taw ba tabani natra diabetes nare accept taw ba tabani maram di charabni na thabni na wari ba ko masi adu ni leriba posi adada har happy will me do see same consequence of Pangdu never. Sinja put me do so. Sinja happy har hapaga sadi by me at the plus har masu sinjak to sadu in it. Someone it and a co. Ahoima outer Heidi Pambi in a tare, in a har happy, in a canotore, Adugi Pambi to sa, ma the outer space of the hoba, Potisha with a co. Another planet amada hoba sinjak charo with a co. Same planet city labor potu never sadu is it. Aduna masi akoi ethical values sing adu maintain tawra kan sida potu tawbuna chumi director na haisi aina era tawdu bai nate ko ban haisi akoi adum hairaga la ko bot amane ba scientist sing na hai puthok pusu moi adum puthoi ha su ko amasu puthoi adu kayam na sina ga dona kamai tawgadam no haibu puthi akoi gi level la kayam awareness tawre haiba responsibility amusu da kala ide pamena then adu people na masigi posi panam torogo indragadi adum same thing ai director dun sala low urginate potharu nate buko scientist sun sala potharu nate buko madi magi laboratory da magi leriba kanu du puthoksa wi wane adu gi pot mayam sing adu khoi sinari ba mayam sing asida phajana department through the awareness tawiba ama tawi se masi part of the awareness amane khabar hapi si ko sumai to da masi hena kanu tawiba ma change adu ka posi akoi khitang akoi life si longevity leina na ba akoi mayam sing asina khona bi ba
हाइबसे यामना तंगाई फदब मरम सिजा यौददि हिंबा यादमिनको अदु याम का हन जासमबैसु मथौ तादे तंगाई फदब खर दुखक चार काना कोइ लिमिटेड कनो तौना होना गदबनि मसिदे याम का हन हाई यील्डिंग प्रोडक्शन तौर खोलगा इ अदु तौबना तौ हाइबनि सिंगुगी मियेंग सिंगसे खगा थादोकना बिरा कानसिदा कोइ as a whole society, as a whole art, as a whole globe, sinaleriba miyobase masi khara sangna satha olena tinali dana khara sangna hingba yana wakan punamaki responsibility se akoi punamaki thodangni na aishmaina thamjege yam ngoise jam akhata du laksani isina khogi herikon gi president khogi yungkhaibam sujit kumar na phongdo khibada khoi hujik india government lamdam asida proxy army sina duna yellow proof singda landarak libasi अमोतोइना पुनसिनदना मणिपुर लेरिबा येलो प्रूफ सिंगना थेंगनबा मतम ओइरे है वाफम न्यूज़ हाई वाफम सिदि कमाय येबे थेंगनबा मतम ओइरे तेने थेंगयु थेंगनरी अदुगा थेंगनरगा सु लाई अदर लुरी थुगाइबा मे यावबसिगी वानेबको अदुना मसि अखोय थुगाइरि सि कैनो अंडरस्टैंड तौद्रगदि अखोयना पुनसन बदु यारोयबा अदो करावाइदुना थुगाइरि से पुनदुइसिना कमाय तौदुना मेकानिजम दुनेबा लुरीदि अन पुनबो होनरी से अदुम होनरगा लेरि थोलखिनी मतम कोई चंग हिनेबको मसिदैदा पोछि कमाय पुनगदौना हाइबा मेकानिजम दु लैत्रिबो जे अदुगी वानी अदुना पुनबो होनरिबो सिदैदा अखोयना कमायना पुनगदबो हाइबा मेकानिजम दुनेबा मरु ओइजे अदुगी पोतु याम दरकार लेना इदि खले मरमसिना लेरिबो मयाम पुनमक्से मजे थेंगनरगा मदुगी मेकानिजम थोलखिनी अखोय मरमदि मसिदा थुगाइनबा अमसु काना यावरिबनिनबो अदो अखोय मतमसे अखोय लौबा ताबनी होनबा ताबनी अदो अखोय मेकानिजम बुथोबा ताबनी अमा यात्रे अमे ओन ओनना अखोय काय पुनगदगे मेकानिजम बुथोकांदा अखोय पनखे अमा सोय लाकने ना इदि अदमाय थमजनी यमोजे ज लोइसिलकबदो ज लाक्सने सिना हुजुजिक मणिपुर गे ओना अदुगा मालेम गिना लेदि फिल्म सिदा सही मरी रोम असिदा सिंगदा लामै साकपगी BIRS अलर्ट ता इखोयगे लिसिंग मापनगा सनी तरा निफान फंकी ZFW सुचानपुर उमंग ख्वाइदगी यामनो कोकथोकदी खोय हुजुजि लेदि फिल्म सिदा कोकी लाचिंगदा उमंग कोकथोलकपना इखोय क्लाइमेटिक चेंज ता अहोंबा दुखि मतिक लेदि फिल्म सिदा इखोय मणिपुर गिना सुचानपुर सि उमंग ख्वाइदगी यामनो कोकथोबो लमम ओइरि हायना फोन हेबा तारो जा रिपोर्ट सि मतुगिना कमा यंबे जरोइबन मसी उमंग कोकथोबा यादनबगिदमक्ता सेंसर तौनबगिदमक्ता मा अलार्म थमदना कोतना कैदौदना होनरिसि मसी ग्लोबल गे इशू अमनेबको पृथ्वी लेरिबा उमंग सिंग असि मंगसेलपगी सांगसि वांगमनिना अदुगी पोटिंग अदुदा मदुदा थारिबा मदुदा कोकथोइबा कामुसिंग अदुदेदा करी करी एक्शन लौखलगे हाइबसिने मरुओ पांदमदि मदु लौखत्रगदि अदुम साधारकने अलार्म खोंगेरा कैदौगेरा अदुना मोइगी साइंटिफिक ओइबा मागी मॉनिटरिंग तौने मेकानिजम गी वानी मदु मॉनिटरिंग तौने मेकानिजम कैदौबै थमिनो हाबा मा दरकार लेबको थमतारगदि मदुरगी लाखो इंफॉर्मेशन दो लौर कांददा मदु अखोय रिटालेट तौबा ताबनी एक्शन लौखबा ताबनी मदु तौद्रगदि थमदसु यारे नतग खिंदसु यारेबको अदुना लेरिबा मयाम सिंग अदु अखोय लेरिबा सिंगसिगी मथौ सिंग असे सुमना तौरकांददा पोतु फगदबनी अदुना मसी मीना इंफॉर्मेशन लेरे हायदबोक्ता लौखत्रगदि अदुगी करिनोबा तौदोइजुबो खोना अदु मुटपा ताबा नत्रो मांगबा ताबा मुटपसिदा मसिदा अमतंग हाइनिंगबदि मुटपा नत्रगा मांगबा ताबा मतमसिदा थारिबा मी कोक्थोय मदुदि खुदोंसा फंगने हाइबो अदु शाउ मुतोरिनेबा अदु मसि हान अमतंग भाब तामिनबम संगेबको मसि ताद्रगदि केम तौ यारोय थबक्ता अदुदि मुटपदुदा खोय एक्सटिंग तौबदा खोय एक्सेप्ट तौबा ताबनी नत्रगना हाइबा मयाम सिंग अदो मदु कराइदुना इभाकेट तौकी ताबनी हाइदि तेन तौ पाम मयाम सिंग असिना असिनेबा खोय तौगदबा थबकसे सी तौद्रगदि पोतो खोय सुदुम एक्सटिंग ओबदु यावबा ताब यमोजे जुजु लेदि फिल्म सिदा इसाना इसागी खोंगदा थांग यांसिनजबुगा जब मानै हाइबदुनी खोय हुजि कोकथोकलिबा सिंगसु अदुम चैथेंग फंगनी दुगा मालेमगी ओइना होंगलि फिल्म सिना वाबदुम मयाम पुना नंगमिनरी हाइबदुनी यमनोजे उजंग सिगी उजागी सिल्ला मतम के काइथोपिदुना नोटिस विंडो टीवी ना युकुदिंग संदोक्सरिबा न्यूज एनालिसिस प्रोग्राम दो सौ याबिगुदम उजाबो अरोइबोना थागत फोंदोक्सरि मेंग ताबे पुनोपुसु रोइबोनि कोनोनि काइखुनुगुसरि Admission open. National Institute of Electronics and Information Technology NELIT Imphal-gi tongan-tonganba course-singi admission hauchari chahi amagi PGDCA, chahi anigi MCA, MTech AI and ML, MSc IT, MSc Bioinformatics yauna 2026-2027 session gidamak chahi marigi BCA, BSc Computer Science, BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani.
PG DCA MCA MTech AI and ML MSc IT MSc Bioinformatics ki oina registration tobagi aroiba numit lakliba June gi tarik 12 ni entrance test na June gi tarik 13 ta phangthokani BCA BSc Computer Science BTech AI and ML gi registration tobagi aroiba numit na Megi tang kunni entrance test na Megi tarik 13 da phangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijari ba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoi singna apply tawbiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawbirau natragana aikhoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Chikon Road, Imphal East, Manipur da lengsin birau. Northeast Window mining tabiriba mayam punamakpu taramna okchari, hauzik mapalamgi thabaki pau pijari, ahanbada Athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hata New Chekon Road ta lengsin birau Nurse singidamak achoba opportunity ama puduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoisingna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa marol gidamak makada pizariba 7005273217 natraga 7005063196 ta contact tawirau natraga aikhogi office Northeast Window TV Building Hata New Chekon Road ta lengsen birau